Lakadoriba Zungi Date 15, 2025 Tagi BCMP Tutorial Gi Class 11 Amadi 12 Ki Foundation Course Hauzaragani Thamzariba Khudong Chaba Singde Council Amasung CBSE Gi Exam Pattern Da Day Series Sing Pangthok Jagani G Amasung Need Qualified Oiraba Oja Sing Na Takpi Tambigani Ason Basatra Singi Oinadi Magi Chana Bamaongda Nainaduna Fagat Hannaba Hotnabagi Tanja Supizagani Arapa Satra Singi Oina Akaknaba Sitta Hostel Gi Khudong Chaba Su Thamjari Mafamna Manipur University North Gate Opposite Kanchipur New Light Public School Building Akopa Marol Khangbining Basingna Makhana Pizariba Contact Number Sida Pau Phawbirao 700596337 Natragana 844-885-8601 Ngasimak Thintadana Khudong Chaba Singsibo Lobiho Matam Chadaba Lainamgum Yelakpat Lainamdo Thabal Laigi Nungdi Nushiribani Pukning Mabu Sumhatna Adubu Parizatna Maning Tamlinge Yelakpa Lainam Oibana Oi Kibani Ayak Poho Lainam Nuhu Oiduna Dukong Kuding Jangsinki Sen Bathongki Haksangda Oihanki Punsigi Aroiba Kunjogi Wahi Aduda Sanai Bema Ngayakti Sangsar Kaurui Timdagi Nupa Amana Gari Thauduna Lagle Naubati Mera Bohiga Wari Sagani Haiduna Lehawi Leptana Thorak Bagari Gi Ayangba Khongzilna Yauragli Kunjo Lairiba Mafam Aduda Phanamak Oiduna So Kunjo Wulimna Thamlammi Atai Phasiliba Miyoi Singum Phu Jaiduna Natragana Zugot Chadana Thamlamba Taude Army Officer Amani Duty Kairabaso Magi Phangpham Thokpa Respect Adudi Chapchana Pirammi Masimakna Manu Uningba Matamda Sanai Bema Namit Mangda Phamlare Anidugi Mit Mangda Transparent Glass Amana Pal Oina Thatli Wangang Pham Oina Fatliba Ahoba Aduna Mating Oiraga Kunjo Tapna Hairi Purnima Aigi Driver Gi Machana Pini Laiza Tathak Yingi Makakari Hairakadagi Ngaiduna No Ma Inakta Laklammi Aina Suti Lakpada Mabu Amuktang Thingnaki Maduna Aroibasu Oikibani Mabu Taha Kauraga Purnimagi Wari Lirakpaduda Nupidu Mundi Yingli Kunjo do Wakoi Tawdre Sor Amuktang Hontharamlaga Hairi Purnimagi Puknungda Yauriba Angangado Kanagi Natte Rocky Gini Umsilla Chimbal Maya Kakiba Kanghaude Yamna Ngakni Yingli Kunjo na Makhatai Sana Rocky si Ai Maki Sanate Adubu Aina Mabu Ichagum na Nungsi Mama Aduna Pisak Pikna Purakpa Mabu Aina Yinglaga Kanki Madam Pumna Magda Aina Mabu Ngakbigani Aduga Amakpalaita na Nungsigani Laisa Mapi Ina Chelakle Wai Singdu Loksin Pam Kangdabane Ingang Ngauraklaba Miding Luga Loina na Hangi Atudi Purnima Bu Hatpase Mabu Aduk Tamthina Hatpado Kunjo Laisabu Munna Yinglaga Makok Tapna Nomlei Matauda Ubada Nabidu Machin Menduna Kangle Adubu Kunjo Sanana Taha Warido Chibal Thola Kadra Khanna Hobi Hairi Sana Aina Rocky Bu Nushirabaso Nangsu Aina Khwaidagi Luna Khanjaba Marup Adugi Machani Chummi Aikhoi Anina Luhongnaba Sinki Nangbu Adubu Matam Adudadi Napaga Aiga Tekta Kaidana Leiri Adubu Hauzikti Madu Manglan Oikrabani Rocky Bu Aina Kaidonungda Ngakpiba Ngamloidoba Thaudo Kaya Aigi Thamoida Lona Thamli Adubu Rocky Gi Mamabu Aina Thamoi Shina Nungsi Maram Asina Magi Machasibu Aina Nungsi Sana Maram Asinani Aina Ngasi Phawba Magi Maral Khangna Mabu Kansinduna Thamliba Wahaidu Haina Ningamdaba Sor Phungalagle Adubu Khangzillaga Makha Tari Kunjo Ai Pumnama Khangi Khangpham Su Thokpani Paikhongba Aikhoi Gi Irakta Leirami
माना नपादा हाइद्रबसु ऐंगोंदा खंगनली मदुदी नुमित अदुदा रॉकीना नंगोंदा लैरिबा सिक्योर ड्राइव अदु लौनबा पाइखोंबाबु युमदा लोना कौसिनखिबा चावना डॉक्टर कौबा चटख्रिनी करी करंबा थौदोक थोखी कोना लाकपा निंगथेमना नमाना चागी नाकता लैखिबदा पाइखोंबागी लोना लैहौबा नुपासिंगना करीसु तौबा ngamdana लैखिबा असु कंगाउनरबा मिकुपसिदा नाकोंदा लेपा नाइदना तारिबा वाहिसिंगदुना लाइजा सोर फुनख्रे निंगसिंगली नुमित्तो मा निंगसिंगली अदुबु मिटमांगदा लेपखिबा महक अदुना मैराबनी हाइरबदा लाइजा याम गाउना यिंगलई कइनो बाबा ngasi aina tariba wari mayam se kaino ai ngawro haibro kaino noin tawrisibo konjo mapi ira chelakle aduga laisagi makhutto ahobadudagi lamlaga tapna china paisili aduga langtakna khumi kappagi matam natisana chalo haujimak thoibibu lawraga ningthemgi nakta leyo namana chana saphagadaba mafamni thinthara nune sana roki bu thajaganu nang लाइजा कुंजोगी मखुद फट सतोकलगा कप्पा खांगदुना कुंजोदो सुक्तुना यिंगलई कई कीदुना चेलगा साओम ओकनो हाइरिब्रा नकना लैबा खुदिंगमक आइना थाजरुबा खुदिंगमक नामथाकी माइथोंग ओइरमलगा नोक्सिनदुना इनाक्ता लैबा पेलक्तदुना सारंग मनुंग अदुदा आइबो इखोंना थोंना चंगुसिरा कुंजो बाप तारे नंदराज की थोदोक अदुना नुपीदुना मैराबबु वारोख्रे हाइबा मधु खंगलबदा कुंजो मसादो तपना ngathakre लाइजबो ngak yenglaga itap tapna hairi aina matamduda haikibani napabu kayarak thingkibani aranbe information oiramlabadi arimbada problem chawgani adubu napana takhidabani yakhidabani mumbai da leiba aikhoi gi sawkhraba gun house aronbado thugaiduna ut olhallamle tabada khoi sawnaraba napana karishu khanthada wakal sukhan khantharamda information ama fangli haiduna chummi lali khangdana hatkibani chumna hatpana desana mama buna gengremni aduga mapa buna makokta thangna thinduna lengbu otpa ya handraba matung mai thaduna hatkibani ningthemgi mama mapabo hatkibani napana taramba kunjogi khonjel ta khidre haksangbu sabung sahung lawhanduna asaba nungsit silai pili panaide इफुत तौरबा मिलुदगी हंजिन हंजिन तारई कुंजोन हाइरी करमना नंदरास अमदी मलहो ट्रानर सिंदुना थबक अदु पांगथोखिबा अमदी रोकीना पूर्णिमाबु खंगनदुना होटल दुदा लोना लोना चंगदुना नुंसी मरी थमखिबा अदुबु पले फम लेतबा रोकीगी थमोइना पूर्णिमागी अदुगुंबा फिबम अदु खंगलकपदा ngahaki nungsiba oirambana paikhombbu neklага थबक अदु पांगथोखनखिबा अदुबु मयाम से खंगना खंगना कुंजोना मचाबु कंखतखिबा अदुबु ngasiदी लिन्ना मखुन चंगलमदाइदा चुमलई हाइबगुम कुंजो मरिक चुमना हाइरगले लोइना लोइना ममा मचाबुसु रोकीदगी लापना लैनबा खंगहल्ली मरमदी रोकीगी लमहेनबा लमचत अदुना मतम अमदा नंदरास मखोय अनि लैबगी थौसारुद्रबसु मनिंग तमलबा रोकीबो फाजिलगा थंबगी उपाय लैत्रबदा कुंजो वाखल चुमलई कुंजोना तपना तपना लेरी बवारी लोइद्रिंगे लाइजा पुक हगोतुना इंगांगाउना चेंथोरकले ऑफिसर सिंगदुदा मा इन्वेस्टिगेशन की दमक लाखिबनी हाइबगी थाजबा पिरमलगा लैरम्बा गारी अमा थौदुना मयुम तमना थौख्रे ममित्तन मचाबो उरई चावबगा तरक तरक लेहौबा मचाबो खक्ता निंगसिंगलक्तुना लाइजा गारी दो कन्ना थौरकले नुमिदांग वाइरम लैशिनखिबा मिटना कुप्पा थौदोकनी इखंग खंगौदबा मतमगी खंगौदबा खोंचटना पुदुना लाकपा पुनसिगी थौदांगनी लेबाकी इरांगनी मखोयगी मरक्ता ओइरिबा लान अदुने तोनगा मोनागा उनरमी नुपी अनीदो हयिंग लाइजगिदा nganta chatse hainaramlaga mathौदगी हनरगले तोन सुमागी लेफमदा हलकले इसिक्सी नोंग ताखिबना ओ यामना हौबा मफम ओइबना इसुकसु इ मफमदो गेटो हांगलगा चंगलकपनी कागी थोंगदो हेक हांगबगा तोन चपलेपी
मदुदी अमंबदुदा मी फंबगी साहुम अमा फंगलकपदा स्वाई लावी अदुबु थंगनबा मिकुप्ता उरई मागी थोंनाव अदुदा इराव लांगना हांगलिबदो मतौदुदा तोन तहा तहा थोंगी नाकनगी स्विचतो याम थुना नम्मी अदुबु पाखलंबा सोर फाथकी चोंगलंबा मिहुल नेमथकी रॉबर्ट तुमिन फमलम्मी फमुंग मयाई अदुदा मखोंग याथदुना फमलम्मी नुपादुगी माइथोंग उबदा तोन सोदो टेबलदा थमलमलगा चंगसिलकले ततु ततु चंगकलगा रॉबर्ट की मांगदा चपलेपी अदुगा अकोइबदा हाइफेट येंगलगा हंगी नथंदरो गेट गाड़ी सुखामौदे कनागा लाके नंगी पियेदे रॉबर्ट खुमलकते पंदुना थमलंबा मपीदो तपना तारकलगा मांगदा लेबलिबा तोनगी ख्वांगदा यामना तपना कोनसिलई मतौदुदा तोन इंगंगकले अदुबु मची लेंगदे करी हाइरक्कदगे खन्ना खन्ना गाइरी आई पामखिबनी तोन आई अचुंबा तौबा पामखिबनी अदुबु हाना संदोक्तुना लेरंबा लायोंग खंगदबा लैना अदुना मरम ओइरगा चंगसिलुबा आई सुनाखिबनी अकनबा लैना ओइबना मदुगी सीदा हिदाक फंकिदबनी अदुबु ngasidi आई चोक्थरे असुक चेना खोंजबा चौकरी असिना आई वसु वहनगनी हाइबा खंगलमलबदी आई खोंफम हलमगदबनी तोन सोर तपना होन्थै अदुगा मखुतना रॉबर्ट पु तपना कोनसिलकलगा हाइरई कईगी पुनिंग सोंथरिनो फागीदा तौबा नंगना सोंथबदो आई तौफम खंगदे थाजदबा थौदो कयाना मांगदा चप चप लेपलबसो मदुबु थेंगनबा ngamnaba hotnabatubu natrane miyoiba hairise nang asuk pharesidi kanana phatti hairage रॉबर्ट मसादो तपना हंदोई अदुगा तोंदा मुन्ना येंगलमलगा हाय आई रिजाइनेशन की आर्टिकल अदई कनाना इबदो आई पामदे नंग इयु तोन मदु हाइगे हाइदना अहिना नाक्ता लाकपनी वहाइदो ताबदा तोन ममि लाउथोरकले मागी मीटिंग खंगलबदा रॉबर्ट तपना मखा ताय हेल्थ इशू लई हाइगदबनी आइगिसे कीदुना चेनबदी नत्ते असोइबा खंगलक्तुना इसाने इसाबु वारकजबनी से नंगना इयु एजुकेशन मिनिस्टर हेल्थ प्रॉब्लम लैबदगी रिजाइन तौगनी हाइदुना आर्टिकल अमा सेमु अतैनी इबा पामदे नंगना इयु रॉबर्ट किदु फागी नट्रे हाइबा तोन खंगले पॉलिटिक्स माना पामदे हाइदुना सो रॉबर्ट ना पामी खंगमना मागी लंबीदा लेप्सिंदा मंगोंदगी लापना लैबनी अदुबु वहाइदु ताबदा थमोइदा फनमक हराउरबसो तोन अचुंबा नत्ते खंदुना इतप तपना हाइरई करिगी रिजाइनो अइना साउदुना पंगांग ngangbani नंगना करप्टेड ओइबदी मफम चाना ओइबनी ओइबा याबा मीदगी ओइबनी लाइरबा प्रसाद सिंहबो नंगना असुक मतेंग पांगलिसिदी नंग करिगी रिजाइन तौदोइनो रॉबर्ट ममोन नोगलई मिनिस्टर ओइखिबदगी नुंसीना माबु काइना थोकलंबा नुपीदुना ngasiदी पामद्रबसु पामदा मागी पेनबा हाइदुना हाइरक्लिबा वहाइसिंगदो अदबो वा लेपख्रबा नुपानी मैराबदा वासक्लमलबा महाकनी मरम असिना नोकमी रॉबर्ट तोनगी माइथोंगदो तपना लामदुना पाइरक्लगा हाइरई नंगबु हाइखिदाय करिगुम मतमदा आइगी चौकरीसिदा फम्बा वारक्लबा मिकुप चौकरी असिना मरम ओइदुना आइबु वाहल्लकपा मिकुपता नंगबु निंगसिंगलो नंग आइगिदमक लैरमगी हाइबदाय तोंदु बाप ताख्रे मदुदी रॉबर्ट ना चप युंगना लेपले हाइबा मरम असिना मकोक तपना नोमलगा खुम्मी हाइकी अदुनी तोन आई वारे आई चोक्थरे चौकरी सिदा तोंगलिबा मियोइसिंगदा नारिबा लैना असिगी सीदा हिदाक लैते लैना असिना सोकपा हौरबा आइबु महिक असिना इसा पुंबा सिन थुंगलक्तुना आइगी ओइबा असेंबा सक्तम मांगद्रिंगी नंग आइबु कल्लो आई वारे ngasiदी आई चोक्थरे मखा तारुद्रे तोन रॉबर्ट पु तपना कोनसिलगा कपनिंगबदो खांगी मा खंगी मयामना खंगलिबदुदगी माना मुन्ना खंगी रॉबर्ट की असेंबा थमोय
ꯑꯗꯨꯕꯨ ꯀꯣꯝꯗꯨꯗ ꯄꯨꯊꯈꯤꯕꯅ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯅꯕꯁꯨ ꯂꯩꯇ, ꯃꯈꯥꯗꯒꯤ ꯏꯟꯈꯠꯇꯨꯅ ꯃꯥꯕꯨ ꯂꯩꯃꯥꯏꯗ ꯌꯧꯍꯟꯕ ꯉꯝꯕ ꯃꯤꯁꯨ ꯂꯩꯇꯕꯅ ꯂꯥꯏꯕꯛ ꯊꯤꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗ ꯇꯣꯟ ꯔꯣꯕꯔꯠꯄꯨ ꯏꯟꯊꯣꯛꯄꯒꯤ ꯃꯍꯨꯠ ꯃꯥꯒꯤꯗꯃꯛ ꯂꯦꯞꯅꯕ ꯋꯥꯈꯜ ꯊꯃꯣꯏ ꯑꯅꯤꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯈꯤ꯫ ꯁꯣꯝꯗꯅ ꯅꯥꯎꯕ ꯃꯩꯔꯥꯕꯒꯤ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯍꯥꯟꯅ ꯃꯩꯔꯥꯕꯕꯨ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯉꯩ CIDꯅ ꯄꯥꯏꯔꯝꯕ ꯃꯥꯒ ꯃꯔꯤ ꯂꯩꯅꯈꯤꯕ ꯀꯦꯁꯁꯤꯡꯒꯤ ꯑꯁꯦꯡꯕ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯏ꯫ ꯊꯧꯕꯒꯤ ꯃꯇꯥꯡꯗꯤ ꯃꯩꯔꯥꯕ ꯃꯈꯨꯠꯃꯛꯅ ꯍꯥꯠꯄ ꯅꯠꯇꯦ, ꯃꯦꯟꯇꯦꯟꯅꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯨꯅ ꯀꯤꯍꯜꯂꯒ ꯃꯊꯟꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯒ CID ꯑꯣꯐꯤꯁꯀꯤ ꯕꯣꯝ ꯕ꯭ꯂꯥꯁ ꯁ꯭ꯇꯣꯔ ꯑꯗꯣ ꯆꯨꯝꯅꯒꯤ ꯁ꯭ꯇꯣꯔ ꯅꯠꯇꯦ ꯈꯪꯂꯛꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯁꯤꯔꯤꯕ ꯁ꯭ꯇꯥꯐ ꯃꯤꯁꯤꯡꯗꯨ ꯏꯆꯝ ꯆꯝꯕ ꯁ꯭ꯇꯥꯐ ꯅꯠꯇꯦ, ꯃꯄꯥꯜ ꯊꯣꯡꯗ ꯆꯨꯝꯅꯗꯤ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯎꯍꯟꯈꯤꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔ ꯏꯕꯣꯍꯜꯒꯤ ꯃꯔꯥꯜꯁꯨ ꯍꯥꯏꯗꯨꯅ ꯃꯔꯤꯛ ꯆꯨꯝꯕ ꯁ꯭ꯇꯦꯠꯃꯦꯟ ꯊꯝꯂꯛꯏ꯫ ꯄꯨꯝꯂꯣꯏ ꯂꯣꯏꯔꯛꯄꯗ ꯅꯥꯎꯕ ꯐꯥꯏꯜꯗꯣ ꯀꯣꯟꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯀꯥ ꯈꯔ ꯂꯥꯟꯗꯨꯅ ꯀꯨꯝꯊꯔꯛꯄꯗ ꯎꯔꯛꯏ ꯕꯦꯜꯀꯅꯤ ꯑꯃꯒꯤ ꯀꯣꯔꯤꯗꯣꯔꯗ ꯃꯩꯔꯥꯕ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯊꯩꯗꯨꯅ ꯆꯠꯁꯤꯔ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯥꯎꯕ ꯉꯝꯗꯦ꯫ ꯌꯦꯡꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯌꯥꯝꯅ ꯅꯛꯅꯗꯤ ꯆꯪꯁꯤꯟꯗꯦ, ꯈꯖꯤꯛꯇꯪ ꯂꯥꯞꯇꯛ ꯂꯦꯞꯇꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯦ ꯃꯊꯧꯗ ꯌꯥꯝꯅ ꯗꯦꯗꯤꯀꯦꯇꯦꯗ ꯑꯣꯏꯖꯕꯅꯤ, ꯌꯥꯝꯅꯁꯨ ꯁ꯭ꯃꯥꯔꯠ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯦꯗꯥꯝꯒꯨꯝꯕ ꯑꯣꯐꯤꯁꯔ ꯀꯌꯥꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡꯁꯤ ꯑꯃꯣꯠꯄ ꯄꯣꯂꯤꯇꯤꯛꯁꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤ꯫ ꯃꯩꯔꯥꯕ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯥꯎꯕ ꯇꯞꯅ ꯃꯈꯥ ꯇꯥꯏ, "ꯑꯗꯨꯕꯨ ꯁꯔꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯈꯤꯗꯕ ꯀꯦꯁꯁꯤꯡ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯃꯦꯟꯈꯤꯕꯗꯨꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄꯁꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕ ꯈꯜꯂꯨꯕꯗ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯦꯗꯥꯝꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯝꯒꯅꯤ ꯊꯥꯖꯩ"꯫ ꯃꯩꯔꯥꯕ ꯈꯨꯝꯗꯦ, ꯃꯀꯣꯛꯇꯃꯛ ꯅꯣꯝꯂꯛꯏ꯫ ꯅꯥꯎꯕꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯖꯥꯅꯔꯝꯂꯒ ꯄꯣꯀꯦꯠꯇꯒꯤ ꯄꯣꯠ ꯑꯃ ꯂꯧꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯆꯪꯁꯤꯜꯂꯛꯂꯒ ꯔꯦꯂꯤꯡ ꯄꯤꯂꯔ ꯑꯗꯨꯗ ꯄꯣꯠꯇꯨ ꯊꯝꯂꯛꯏ ꯇꯞꯅ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯅ ꯄꯤꯔꯛꯄꯅꯤ꯫ ꯃꯥꯅ ꯇꯠꯇꯅ ꯌꯦꯡꯉꯤ ꯍꯥꯏ꯫ ꯆꯨꯝꯅ ꯌꯦꯡꯕ ꯅꯠꯇꯅ ꯏꯃꯣꯁꯟ ꯄꯨꯝꯕ ꯄꯨꯁꯤꯟꯗꯨꯅ ꯌꯦꯡꯕ ꯇꯣꯏꯅ ꯎꯈꯤ ꯍꯥꯏ꯫ ꯄꯣꯠꯁꯛꯁꯤ ꯃꯦꯗꯥꯝꯗ ꯄꯤꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁꯥꯏꯠꯀꯤ ꯋꯥꯔꯤ ꯑꯃ ꯂꯥꯝꯁꯤꯟꯕ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯃꯦꯗꯥꯝꯒꯤ ꯅꯥꯛꯇ ꯆꯪꯍꯜꯂꯣꯏ꯫ ꯃꯥꯒꯤ ꯇꯤꯝ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯂꯒ ꯃꯦꯗꯥꯝꯒꯤ ꯑꯁꯥꯎꯕ ꯍꯟꯊꯔꯛꯂꯒ ꯁꯔꯅ ꯁꯣꯏꯗꯅ ꯄꯤꯕꯤꯌꯨ"꯫ ꯃꯩꯔꯥꯕ ꯕꯣꯛꯁꯇꯨ ꯂꯥꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯨꯕꯗ ꯂꯤꯛ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯎꯕꯁꯨ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯝꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯩꯔꯥꯕ ꯂꯤꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯃꯥ ꯎꯈꯤꯕꯒꯨꯝ ꯇꯧꯔꯦ꯫ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯂꯤꯛ ꯑꯗꯣ ꯇꯪꯈꯥꯏ ꯑꯗꯨꯃꯛꯅꯤ ꯃꯥꯅ ꯎꯈꯤꯕ꯫ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯅ ꯂꯦꯞꯂꯒ ꯂꯤꯛꯇꯨꯗ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯅ ꯋꯥꯈꯜꯅ ꯄꯨꯕ ꯃꯥꯏꯀꯩ ꯑꯃꯗ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯦ꯫ ꯈꯣꯡꯂꯩ ꯊꯨꯅ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯕꯣꯔꯗ ꯐꯥꯛꯏ꯫ ꯌꯥꯝ ꯊꯨꯅ ꯐꯥꯏꯜ ꯈꯔ ꯄꯨꯊꯣꯛꯂꯒ ꯃꯊꯛꯇ ꯊꯥꯔꯤꯕ ꯃꯤꯡꯁꯤꯡꯗꯨ ꯌꯦꯡꯂꯒ ꯑꯃꯃꯝꯇ ꯂꯧꯈꯠꯂꯤ꯫ ꯀꯣꯟꯅ ꯊꯪꯗ ꯃꯥꯅ ꯊꯤꯔꯤꯕ ꯐꯥꯏꯜꯗꯨ ꯐꯪꯂꯦ꯫ ꯃꯩꯔꯥꯕ ꯄꯨꯜꯂꯤꯕ ꯀꯤꯁꯤꯗꯣ ꯄ꯭ꯔꯕꯞ ꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯔꯣꯟ ꯂꯩꯔꯤꯕ ꯆꯦꯁꯤꯡꯗꯣ ꯇꯥꯞ ꯇꯥꯞ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯍꯨꯝꯁꯨꯕ ꯂꯃꯥꯏ ꯑꯗꯨ ꯍꯦꯛ ꯐꯥꯛꯂꯨꯕꯗ ꯃꯩꯔꯥꯕ ꯆꯦꯅꯥ ꯑꯃ ꯂꯧꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯝꯕꯥꯜꯗꯨ ꯈꯪꯎꯝ ꯎꯝꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯤ ꯔꯣꯀꯤꯒꯤ ꯃꯃꯥꯒꯤ ꯃꯇꯥꯡꯗ CBIꯅ ꯁꯦꯌꯔ ꯇꯧꯔꯛꯈꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯦꯄꯔ ꯑꯗꯨꯗ ꯐꯣꯇꯣ ꯑꯣꯏꯅ ꯌꯥꯎꯔꯛꯈꯤꯕ ꯂꯤꯛ ꯇꯪꯈꯥꯏ ꯑꯗꯨꯅꯤ꯫ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯗꯨꯅ ꯌꯦꯡꯈꯤꯕ ꯂꯤꯛꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯀꯤꯒꯤ ꯃꯃꯥ ꯃꯤꯠꯁꯨꯗꯥ ꯈꯛꯇꯅ ꯁꯤꯕ ꯂꯤꯛꯅꯤ꯫ ꯃꯥ ꯈꯛꯇꯒꯤ ꯇꯣꯞ ꯇꯣꯞꯅ ꯁꯥꯈꯤꯕ ꯂꯤꯛꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯤꯛꯇꯨ ꯌꯦꯡꯉꯤ꯫ ꯌꯦꯡꯅ ꯃꯤꯠꯃꯥꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯀꯨꯝ ꯃꯊꯪ ꯎꯔꯛꯏ꯫ ꯃꯗꯨꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯃꯤꯠꯁꯨꯗꯥꯒꯤ ꯂꯤꯛ꯫ ꯆꯨꯝꯅ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯎꯍꯧꯕ ꯅꯠꯇ꯭ꯔꯒꯅ ꯈꯪꯍꯧꯕꯅ ꯏꯃꯣꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯄꯨꯔꯅꯤꯃꯥꯕꯨ ꯍꯥꯠꯂꯤꯕꯁꯦ ꯔꯣꯀꯤꯅ ꯑꯣꯏꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗ
ꯂꯤꯛ ꯑꯗꯨꯒꯤ ꯃꯔꯝꯒꯤꯗꯃꯛ ꯄꯨꯔꯅꯤꯃꯥꯕꯨ ꯍꯥꯠꯇꯕ ꯌꯥꯗꯨꯅ ꯍꯥꯠꯈꯤꯕ ꯑꯣꯏꯔꯕꯗꯤ ꯇꯁꯦꯡꯅ ꯔꯣꯀꯤ ꯄꯨꯔꯅꯤꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯋꯥꯍꯪꯗꯨ ꯃꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯐꯥꯏꯜꯁꯤꯡꯗꯨ ꯑꯗꯨꯃꯛ ꯂꯪꯊꯣꯛꯂꯝꯂꯒ ꯃꯩꯔꯥꯕ ꯄ꯭ꯔꯚꯨꯞ ꯊꯣꯔꯛꯂꯦ꯫ ꯃꯥꯕꯨ ꯀꯧꯕ ꯆꯪꯉꯛꯄ ꯌꯥꯏꯐꯕꯒ ꯊꯦꯡꯅꯩ꯫ ꯆꯥꯛ ꯂꯣꯏꯔꯦ ꯌꯥꯝꯕꯣ, ꯆꯥꯛ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯂꯣꯏꯕ ꯐꯥꯎ ꯇꯥꯔꯝꯗ ꯃꯩꯔꯥꯕ ꯑꯐꯪꯕ ꯒꯥꯔꯤ ꯑꯃ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯧꯗꯣꯛꯈꯤ꯫ ꯃꯝꯕꯗꯤ ꯃꯝꯁꯤꯜꯂꯛꯂꯦ, ꯑꯇꯤꯌꯥꯁꯨ ꯋꯥꯈꯜꯒ ꯂꯣꯏꯅꯅ꯫ ꯈꯨꯠꯇ ꯐꯣꯟ ꯄꯥꯏꯔꯛꯄꯒꯤ ꯋꯥꯈꯜꯁꯨ ꯂꯩꯔꯨꯗꯕꯅ ꯐꯣꯟ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯂꯥꯏꯖ ꯒꯦꯠꯇ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯏ꯫ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯈꯥꯝꯂꯒ ꯌꯦꯡꯕꯗ ꯃꯍꯧꯁꯥꯅ ꯃꯩ ꯏꯉꯥꯟ ꯊꯥꯗꯨꯅꯇ ꯂꯩꯕ ꯌꯨꯝꯗꯣ ꯃꯝꯁꯨꯛ ꯃꯝꯁꯨꯛ ꯇꯧꯏ꯫ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜꯗꯨ ꯅꯠꯇꯅ ꯏꯁꯤꯛ ꯁꯤꯛꯂꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯊꯤꯡꯕ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏ ꯁꯅꯥꯏꯕꯤꯃ ꯄ꯭ꯔꯚꯨꯞ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯂꯤꯚꯤꯡ ꯔꯨꯝ ꯍꯦꯛ ꯌꯧꯕꯒ ꯀꯣꯏꯂꯩ ꯂꯩꯇꯨꯅ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤ, ꯃꯃꯥ ꯍꯜꯂꯛꯑꯦ, ꯏꯆꯥ ꯊꯣꯏꯕꯤ, ꯃꯃꯥꯅ ꯀꯧꯕꯁꯦ ꯇꯥꯕ꯭ꯔꯣ? ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯗ ꯂꯥꯏꯖ ꯈꯨꯅꯤꯡ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯊꯛꯇ ꯀꯥꯔꯨꯏ ꯂꯩꯔꯝꯗꯦ, ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯕꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯄꯥꯒꯤ ꯀꯥ ꯆꯪꯗꯨꯅ ꯌꯦꯡꯂꯨꯏ, ꯃꯆꯦꯅ ꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯄꯥꯒꯤ ꯐꯝꯗꯨ ꯏꯀꯥꯏ ꯀꯥꯏꯔꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯄꯥꯈꯠꯅ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯔꯛꯂꯒ ꯆꯥꯛꯈꯨꯝꯗ ꯍꯦꯛ ꯊꯪꯅꯕ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯈꯪꯏꯟ ꯏꯟꯗꯨꯅ ꯍꯥꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯀꯥꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯀꯣꯛꯁꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯊꯣꯏꯕꯤ ꯃꯆꯤꯟꯕꯥꯜ ꯐꯤꯕꯨꯜꯅ ꯃꯦꯟꯁꯤꯟꯗꯨꯅ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯤ, ꯑꯉꯥꯡꯗꯨꯅ ꯀꯞꯂꯤꯕꯗꯣ ꯃꯈꯧ ꯊꯣꯛꯇꯅꯕ꯫ ꯃꯇꯧꯗꯨꯗ ꯎꯕꯗ ꯂꯥꯏꯖꯗꯤ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯅꯤꯡꯂꯦ꯫ ꯀꯞꯇꯨꯅ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯔꯣꯀꯤ ꯅꯣꯡꯃꯩꯗꯨ ꯇ꯭ꯔꯤꯒꯔ ꯐꯠ ꯆꯤꯡꯂꯒ ꯃꯇꯣꯟ ꯑꯗꯨꯅ ꯊꯣꯏꯕꯤꯗ ꯇꯝꯂꯒ ꯍꯥꯏꯔꯛꯏ, "ꯁꯤ ꯎꯕ꯭ꯔꯥ? ꯃꯔꯨ ꯑꯃꯈꯛꯇꯅ ꯊꯣꯏꯕꯤꯒꯤ ꯑꯄꯤꯛꯄ ꯃꯀꯣꯛꯁꯤ ꯆꯥꯏꯈꯥꯏꯍꯟꯈꯤꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯗꯥꯏ ꯁꯅꯥ?" ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯃꯗꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯁꯤꯀ꯭ꯌꯨꯔ ꯗ꯭ꯔꯥꯏꯚ ꯄꯤꯔꯛꯎ, ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯈꯥꯛꯂꯝꯒꯦ." ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗꯦ꯫ ꯀꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯃꯥ ꯑꯁꯤꯕ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯒꯨꯝ ꯍꯥꯏꯔꯛꯏ, "ꯗꯥ ꯔꯣꯀꯤ, ꯊꯣꯏꯕꯤꯁꯦ ꯅꯥꯔꯝꯒꯅꯤ, ꯅꯪꯅ ꯄꯥꯝꯕꯗꯣ ꯑꯩ ꯄꯤꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯗ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯑꯉꯥꯡꯁꯤꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ ꯀꯞꯄꯦ, ꯏꯆꯥꯁꯦ ꯅꯥꯔꯝꯒꯅꯤ꯫ ꯗꯥ ꯔꯣꯀꯤ, ꯄꯨꯂꯤꯁ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ." ꯔꯣꯀꯤ ꯌꯥꯗꯦ, ꯅꯣꯡꯃꯩꯗꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯅꯝꯂꯒ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯇꯤꯡꯊꯣꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯃꯆꯥꯇꯕꯨ ꯀꯜꯂꯕꯗꯤ ꯈꯟꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ, "ꯑꯩ ꯄꯤꯒꯦ, ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ꯫ ꯑꯗꯨꯕꯨ ꯄꯣꯠꯁꯛꯇꯣ ꯑꯩꯉꯣꯟꯗ ꯂꯩꯇꯦ꯫ ꯎꯄꯥꯏ ꯇꯧꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ ꯗꯥ ꯔꯣꯀꯤꯗ꯫ ꯊꯣꯏꯕꯤꯁꯦ ꯊꯥꯗꯣꯛꯑꯣ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯇꯧꯒꯦ꯫ ꯏꯆꯥꯗ ꯄꯨꯂꯤꯁꯇ ꯊꯥꯗꯣꯛꯑꯣ." ꯔꯣꯀꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯅꯣꯡꯃꯩ ꯇꯝꯂꯝꯕꯗ ꯇꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯪꯒ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯅꯉꯣꯟꯗ ꯅꯨꯃꯤꯠ 2 ꯃꯇꯝ ꯄꯤꯒꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯑꯩꯉꯣꯟꯗ ꯄꯣꯠꯇꯨ ꯁꯤꯟꯅꯧ꯫ ꯋꯥꯁꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯅꯥꯀꯣꯡ ꯌꯧꯕꯗ ꯊꯣꯏꯕꯤ ꯍꯤꯡꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪ ꯃꯨꯟꯅ ꯈꯪꯉꯨ." ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯅꯛ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯏꯖ ꯂꯥꯡꯇꯛꯅꯅ ꯌꯦꯡꯉꯤ꯫ ꯔꯣꯀꯤꯒꯤ ꯈꯨꯠꯇꯒꯤ ꯃꯆꯥꯕꯨ ꯃꯥꯒꯤ ꯅꯥꯛꯇ ꯍꯦꯛ ꯂꯥꯛꯂꯕꯗꯤ ꯃꯥ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯉꯝꯂꯅꯤ꯫ ꯑꯗꯨꯝꯅ ꯈꯟꯅ ꯂꯥꯡꯇꯛꯅꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯉꯥꯏꯔꯤ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯔꯣꯀꯤ ꯍꯦꯟꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯗꯇ ꯊꯣꯏꯕꯤꯁꯨ ꯅꯉꯣꯟꯗ ꯁꯤꯟꯅꯒꯦ." ꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨ ꯇꯥꯞ ꯄꯝꯈꯠꯂꯒ ꯅꯣꯡꯃꯩ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯃꯀꯣꯛ ꯃꯆꯥꯗꯨꯗ ꯀꯟꯅ ꯅꯝꯁꯤꯜꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏꯖ ꯊꯋꯥꯏ ꯃꯄꯥꯟ ꯊꯣꯛꯂꯒꯤ ꯃꯇꯥꯒꯨꯝ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯂꯤ꯫ "ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯈꯪꯒꯦ? ꯅꯣꯏꯅ ꯄꯥꯝꯕꯗꯣ ꯑꯩ ꯄꯤꯒꯦ ꯍꯥꯏꯔꯤꯗꯅ꯫ ꯑꯩꯒꯤ ꯏꯆꯥ ꯁꯣꯛꯀꯅꯨ, ꯊꯣꯏꯕꯤꯗ ꯁꯣꯛꯀꯅꯨ ꯗꯥ ꯔꯣꯀꯤ꯫ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯈꯪꯒꯦ ꯍꯥꯏꯕꯅꯤ?" ꯀꯞꯇꯨꯅ ꯂꯥꯎꯔꯤꯕꯗꯣ ꯎꯕꯗ ꯔꯣꯀꯤ ꯊꯣꯏꯕꯤꯒꯤ ꯀꯣꯛꯇ ꯍꯦꯟꯅ ꯆꯦꯠꯅ ꯅꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯋꯥ ꯃꯈꯥ ꯇꯥꯒꯅꯨ꯫ ꯅꯪꯅ ꯀꯞꯄꯗ ꯂꯩꯀꯥꯏꯁꯤꯅ ꯅꯪꯒꯤ ꯅꯥꯛꯇ ꯆꯪꯂꯣꯏ꯫ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕ ꯅꯪ ꯀꯥꯎꯒꯅꯨ꯫ ꯑꯗꯨꯕꯨ ꯁꯅꯥ, ꯅꯆꯤꯟꯗꯨꯗꯒꯤ ꯋꯥꯍꯩ ꯑꯃ ꯍꯦꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯣꯏꯕꯤꯁꯤ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ." ꯂꯥꯏꯖ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯃꯆꯤꯟꯕꯥꯟ ꯃꯦꯟꯁꯤꯜꯂꯒ ꯃꯀꯣꯛꯇꯨ ꯅꯥꯛ ꯌꯦꯠ ꯇꯞꯅ ꯍꯥꯏꯗꯨꯅ ꯈꯥꯡꯂꯤ꯫
ꯔꯣꯀꯤꯅ ꯅꯣꯡꯃꯩ ꯅꯝꯂꯤꯕ ꯃꯆꯥ ꯎꯕꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯂꯕ ꯃꯁꯥ ꯀꯛꯊꯠꯄꯤꯔꯕ ꯎꯆꯦꯛꯀꯨꯝ ꯐꯩꯔꯥ ꯊꯛꯇ ꯇꯣꯡꯗꯨꯅ ꯂꯩꯕꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯖꯕ ꯀꯅꯥ ꯑꯣꯏꯔꯨꯕꯅ ꯏꯃꯨꯡ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯉꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯅꯟꯗꯔꯥꯖꯅ ꯇꯧꯔꯝꯕ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯅ ꯀꯞꯅ ꯂꯥꯎꯅꯔꯕꯁꯨ ꯀꯅꯥꯅꯁꯨ ꯆꯪꯉꯛꯇꯨꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕꯅ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂ ꯐꯥꯎꯕ ꯈꯪꯈꯤꯗꯕꯅꯤ꯫ ꯂꯥꯏꯖ ꯃꯆꯤꯟ ꯕꯥꯜ ꯃꯦꯟꯗꯨꯅ ꯌꯦꯡꯍꯧꯏ꯫ ꯔꯣꯀꯤꯅ ꯃꯆꯥꯕꯨ ꯄꯨꯈꯤꯕꯗꯣ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯗ ꯃꯆꯥ ꯀꯔꯤ ꯑꯣꯏꯈꯤꯒꯅꯤ ꯈꯜꯂꯨꯕꯗ ꯀꯤꯕꯅ ꯁꯅꯥꯏꯕꯦꯝꯃ ꯆꯤꯟꯕꯥꯜ ꯃꯦꯟꯗꯨꯅ ꯈꯥꯡꯂꯦ꯫ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯕꯗ ꯂꯥꯏꯖ ꯇꯍꯥ ꯇꯍꯥ ꯁꯨꯃꯥꯡ ꯆꯦꯟꯊꯣꯔꯛꯂꯒ ꯆꯞ ꯂꯦꯞꯄꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥ ꯃꯆꯥꯕꯨ ꯀꯔꯝꯅ ꯀꯟꯒꯅꯤ? ꯔꯣꯀꯤꯒꯤ ꯈꯨꯠꯇꯒꯤ ꯃꯆꯥꯕꯨ ꯀꯔꯝ ꯂꯧꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯍꯣꯠꯄ ꯑꯪꯀꯗꯣ ꯐꯣꯜ ꯑꯃ ꯂꯥꯛꯏ꯫ ꯀꯞꯅ ꯀꯞꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯏ꯫ ꯒꯥꯔꯤ ꯑꯗꯨꯅ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯐꯅ ꯁꯥꯅ ꯊꯧꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯁꯣꯜꯂꯤ꯫ ꯊꯣꯏꯕꯤ, ꯃꯃꯥ ꯂꯥꯛꯀꯦ, ꯏꯆꯥꯕꯨ ꯂꯧꯕ ꯃꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯊꯣꯏꯕꯤ꯫ ꯃꯃꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯝꯗꯕ ꯑꯣꯏꯌꯨꯀꯣ꯫ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯊꯣꯏꯕꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯃꯅꯥꯛꯇ ꯊꯣꯏꯕꯤ ꯂꯩꯇ꯭ꯔꯦ꯫ ꯃꯆꯥꯕꯨ ꯔꯣꯀꯤꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯝꯕ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯦ꯫ ꯃꯈꯨꯠ ꯑꯗꯨꯅ ꯆꯥꯛꯂꯕ ꯊꯃꯣꯏꯗ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇ ꯒꯥꯔꯤ ꯑꯃ ꯁꯨꯃꯥꯡ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯖꯤꯜꯂꯛꯏ꯫ ꯀꯞꯂꯝꯕ ꯃꯥꯁꯨ ꯀꯞꯅ ꯀꯞꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤꯗꯣ ꯈꯥꯝꯕꯣꯏ ꯈꯥꯝꯗꯕꯣꯏ ꯃꯩꯔꯥꯕ ꯄ꯭ꯔꯕꯞ ꯀꯨꯝꯊꯔꯛꯏ꯫ ꯂꯥꯏꯖꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯃꯅꯥꯛꯇ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯩꯔꯥꯕꯒꯤ ꯄꯥꯈꯠꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯇꯝꯅ ꯊꯥꯡꯖꯤꯜꯂꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯂꯥꯏꯖꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯈꯨꯟꯖꯣꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ꯫ ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯃꯦꯟꯕꯗꯤ ꯉꯝꯗ꯭ꯔꯕꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯃꯆꯥꯕꯨ ꯀꯟꯕꯒꯤ ꯂꯝꯕꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯔꯝꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯩꯔꯥꯕ ꯇꯝꯅ ꯃꯥꯁꯨ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯩꯔꯥꯕ ꯏꯉꯛ ꯉꯛꯂꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯥꯁꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯀꯞꯂꯨꯕꯒꯤ ꯃꯔꯝꯗꯤ ꯍꯪꯂꯨꯗ꯭ꯔꯕꯁꯨ ꯀꯞꯇꯨꯅ ꯂꯩꯔꯝꯒꯅꯤ ꯈꯪꯏ꯫ ꯃꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯩꯔꯥꯕ ꯌꯨꯝꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯝꯁꯨꯛ ꯃꯝꯁꯨꯛ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯏꯇꯞ ꯇꯞꯅ ꯍꯪꯉꯤ꯫ ꯊꯣꯏꯕꯤꯗꯤ ꯁꯅꯥ, ꯑꯉꯥꯡꯗꯤ? ꯂꯥꯏꯖ ꯀꯣꯜꯂꯤꯕꯗꯣ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯈꯪꯍꯟꯗꯅꯕ ꯍꯥꯏꯅ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇꯦ꯫ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗ ꯃꯩꯔꯥꯕ ꯂꯥꯏꯖꯕꯨ ꯇꯞꯅ ꯏꯟꯊꯣꯛꯂꯒ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯋꯥꯍꯪ ꯃꯈꯥ ꯆꯠꯊꯩ꯫ ꯏꯆꯦ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯥꯏ? ꯏꯆꯦꯁꯨ ꯎꯗꯦ, ꯑꯗꯨꯒ ꯀꯀꯥꯁꯨ ꯎꯗꯦ, ꯑꯉꯥꯡ ꯃꯈꯣꯜꯁꯨ ꯇꯥꯗꯦ꯫ ꯀꯩꯒꯤꯅꯣ ꯅꯊꯟꯗ ꯁꯨꯃꯥꯡꯁꯤꯗ ꯂꯩꯔꯝꯃꯤꯁꯦ? ꯊꯣꯏꯕꯤ ꯎꯗꯦ ꯁꯅꯥ, ꯑꯉꯥꯡ ꯀꯧꯊꯣꯔꯛꯑꯣ, ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯨ꯫ ꯁꯅꯥꯏꯕꯦꯝꯃ ꯈꯨꯝꯗꯦ꯫ ꯃꯩꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯅꯧꯅ ꯆꯪꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯃꯤꯠꯇꯣ ꯆꯦꯆꯦꯠ ꯎꯏꯁꯤꯟꯗꯨꯅ꯫ ꯏꯆꯦꯒ ꯑꯥꯗ ꯆꯠꯈꯤ꯫ ꯊꯣꯏꯕꯤ ꯏꯆꯦꯅ ꯄꯨꯈꯤ꯫ ꯏꯆꯦꯅ ꯑꯉꯥꯡ ꯄꯨꯈꯤ꯫ ꯊꯣꯏꯕꯤꯗꯨ ꯏꯆꯦꯒꯤ ꯇꯨꯡ ꯏꯟꯅꯈꯤ ꯌꯥꯝꯕꯨꯡ꯫ ꯑꯩ ꯈꯥꯝꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯩꯔꯥꯕ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯩ꯫ ꯅꯨꯡꯁꯤꯅ ꯄꯨꯈꯤ ꯍꯥꯏꯔꯤꯕꯗꯨꯅꯗꯤ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯈꯟꯅ ꯃꯩꯔꯥꯕ ꯂꯥꯡꯇꯛꯅꯔꯤꯕ ꯃꯁꯥꯗꯣ ꯂꯣꯟꯅ ꯇꯨꯃꯤꯟ ꯐꯥꯊꯈꯤ꯫